Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjari ngasi muglobirasi Thamoi Yaoramdre mari suba tangka chingna koina pansaba chingmi na koina pangakpa poirei lamdamni kangleipak ubagi sakti leitraba kana amana fawbada sonaribani magi fazababu mamit magna uzaba fangdraba fazabadu malang mamatana hakchangda yebada kayagi matik fazaba haibadu wakhalna sagatuna uba ngamnaribani tasing na uriba miyoiba dunadi karamna hairoi poirei meitei lepak kangleipakpu phajadi haina chingyagi achikpa nami banushit ki mahau khangdraba meitei labukta taba laumi gi minok uba fangdraba meitei adudi meitei lepak kangleipak asida pokpagi mahei yandraba punsini haibada haiman bathokloi tasingna labukta taba laumina chinbalda tamlakpa apenba minok tugi fazaba namthuba ngamgadaba malemda fazaba matla leiramloi leikhom leinang maraktagi tharo thambalna likhatuna salakpada leinada leikhom marik amata paklakti adugumba fazaba tudagi tagadaba nati mamaida leikhom pakpa laumi amagi minok ado masigumba fazaba kaya asibu yingningde haiduna mamai leithoktuna sahargi ninkhongba marakta awang badolan mathon mayamna fazai khana leiruba mamit angauba fazaba masak khangdaba miyoibu sumat ke haiduna thorakpa lairimbini ngasi leplaribise tasingna braden lonthokdaba onkhre masam ngangbi makal gi machuna samgi machu oiduna sakki magun takpi kaya ma ugre thengnakhre fazai hainabi kaya masu lapna nakna unaiduna punkre adubu ngasi gi asina pumnamaktagi tonganba sakfam ama yauri mayamdagi yamna khetnaba mawong ama musuk muina jum tariba ningdu yebi samlang pisum mapa khara henthana kakliba sai teshin yaksin ba mata yaudana maiduda paliba kayat sing mit naton jinbal khazai teshin be yaksin be yaudana jinbal du sungangi khazai du su tangang tongan ba fazaba makalama chongthoktuna uhali mitmang sida kaino tarumda tawbadona tawiduna mangduna leibaduda ngambana induna hairakpani Braden sangdoktuna yenglambadagi wakhal lai changsinduna taduna leiba thumok machadu lokhatuna piraga hairei sokro ekhoi driver se haiba ki tangwatpani aduini nang sayadiko sanadu Braden da haifet pairap tawna yengla ambani adubu khumudre nupi dudan sinduna hairei yum phabu tinjaram lage khoi khongse khitang sokpa mali hidak su leiraga bijaram lage yarni je kaisi amna sokpanati khitang khetpani yumsibu kadom doidino ekhoi adum thelamagi che kaisulap tresidagi ai adum chacharagi yarni nungaite aina tawhalaga adumna thanda chatkibdo lao ai thinbiramagi masi haina sanana nupi dubu lengonduna sammaga gari leiriba adumda chatkibadu Braden thumoktu konduna leplaga lehawi ngambana tawriba Braden gi matawdu amuk yeng chatkriba anidu amuk yeng tawduna mathanta soli huran ba haisini makoi punna tawduna nupidubu mayum fawa thilai gari manungda Bradenna nupidubu yengnaba honabada mangak maril chatpani ngambadi suk tokpa mawong amada adumak fami wasangangdi thongal mapaduda khamnaga nupiduna sanada yengduna hairei che adudi ai amuk lehorage nathanda chatpa ngamgodra ngamani che nupidu kumthaduna makhongdu sekli tawduna changkhre nupiduna hek changkibaga ngambadu wangang lai amana khar fagadra hairaga amana mu henjinba sum koina loinaradi hit and run gi case daise jail changbagi chance am wangbai mongni torise sana khangi ngambana haribadu mana hojik soiribagini haiba Bradena thumoktu tampakta thamlaga mangaktu lithoktuna changkribi du yengbagi mawongdu ubada ngambana hanglai kaino nang adu yumda puraga la ka hairo mapuda pigi ge dilaitaduna kaidungna duina dubo Braden su kyan laktuna mana paizari baduda hanthaduna yenglai aduga hairei kawini simta piruge noi ani ngahak ngaramasida chatke haidana hobe mathau chinba saduna tawrai ba mawongdu sanana finga fayena khumei amta ngai ko moi family na lana khan ki to bathabakti thobigano sanana hairakli bawaduda Bradenna kaisu thawjadana khumlai why kai lana khan doino aikoi gi gari na thomambani magi si kawramene tilapani that's all sidalana khanabagi maram amta leiti
Sanana garigi thongdo hangduna kumtharaga maningi thongdo hangduna Bradengi makuttagi thumoktu lawduna hairei. Ngihak leibiramo ai pirurage. Masi haiduna thumoktu paiduna sana thongaladumna changkibadu ingakakna yengduna leirambadagi Bradendu ngambada onsinduna yenglaga hairei. Kainu misoi soidro. Maise ahiya pasaba haibado haidu natro. Khara sajabani. Khara naigena sida thawoina aina purakpani. Adu nangna loina flop chalale. Aina kadoraba. Kaidano ma blank chale hausikan nang kokto. Nancy ga loina paithokraba kainam tawrine my friend. Hausing nupido phajabada kainam yauri. Ai nupi masak phajaba mayam amuri amani taganati in terms of thousand. But ngasi ngona period feeling se piba ngambadi amatte yauroktre. Aigi heartbeat se second amadi skip tawkibagumna ai tareng chale bai. Makatuna mathabakta thamduna manungda chongliba mihulgi khongjildo fathaduna hairaiba mawongdida ngamba mamit haipe lakthokduna hanglei. Kainu, are you serious man? Yep. Somdana sana thumoktu paiduna manungda changlai ahaloiraba nupa amana sumang matonduda famduna paya mayam ama tawduna yandai thumok saduna leirami. Famliba adugi manakta chaisu amasu lei ahal haiduna yamna ka hena ahal oistinkibadi natte chahi humpugidi mathak oigadaba longani. Mangolduda ngasai sangkiba nupidu famduna seliba fanektu khara haigatuna khubomduda hubatlibadu yengduna leirami. Sanana changlakpa ubada ahal nupaduna yengduna kaurei. Bema, kana? Makutta thumok amasu paiduna thumok yendagi order tawba laiboi ningduna amuka sairei. Pot lawba laibra, chango phamulo. Pot puirei leiramaroine. Ngarangta nakhoigi imphaldagi lawba laktana lawkhibada ngairibanine. Ngasaidagi asokpa yengduna leiramba nupidusu nonkhatuna yenglai. Sanana leptuna leirambadu ubada ingakngakna lepkhatuna kaurei. Che, oh, nangi thumokse kaurambaduda pigina changlakpani. Hauzikta ahal nupadusu mana hairuriba aduga soinare khanduna semdoktuna mung hairei. Aidi pot lawba laiboi ningure. Aikoi sinthagi mamanabira changu phamu. Pupu imanabi nati ngasida thengnabi chene. Aina maning leikaigi ine thaba hoida chatpada lambida thengnarakpani. Thaba hoi yodana halakpa oirini haidana aina khalabani. Thokibaga changakpaduda aina jingnarabani. Sanana pariba thumok adudi yengduna hairakpani. Sanadu sinthada yenglakpada sinthana garina thengi haibadu haidokpiganu haibagum yenglaiba mityeng aduda Sanasu gyan taraduna thumoktu sinthada piraga hairei. Adudi aisu muthokrage. Oi che. Sanadu phamliba nupa aduda onsinduna nofe tawduna hairami. Adudi babung ai amu thogige. Phare ningthina chatlu. Sanana mamai leiduna chatkhraga ahalduna sinthada hayauri. Thumok thiluni haiduna chatkhraga mino oina thumok puraga thinba changlaisibu karigino isu. Natte nangmuna ne thabagida thumok piruso haiduna chatkiba natro haibani. Pupu haujimu chalaga thilurage aido kainoma kaudana amuk changlakpaneba. Kaudana changlakpada nakhutta paikiba potusu kaurami baninina. Mapu masudu wari sana hauri sanadu handuna amukti yenglambani aduga thokpade damak tholakle. Anidu gari manungda famduna ngaibadu wari haibagi mawongda mapanda leptuna leirami. Thorakpa ubada ngambana changsinduna thong hangadabagi changsleiba sanagi mamangda thachinduna lepsilaga mangakadu haifet chepthaduna yenglaga hairei. Nang senaba lakpoina urabai khoise. Nangna tawba thaba khudingi ekhoina nangi natungda koininaraga adum senaraga leyo haibai mawong laba nangise. Sorry, ai haujikido soigibani. Kaino haujikido haide. Garina thengkibdo ai wakalamna tawringai mana changsilakpada khangaudre. Haujikidu soibadagi yamthina some haina khalu. Maduda sokadaise aini. Manigi machanupagi garina khungangda leisabi ma thonggairame haidana mediada waichani. Adagidi date na amuk engonda question mayam ama hangani. Si mathau khangbinangnadi khangra maline. Sanadu khumdri tuminna mamaidu nonthaduna leiri mataududa Braden hairei. Yare nangangi memdo kem kana roi khangi nontagriba amado. Miss chatse lamang amada ngehakta leuse. Sanana gari du thauduna ahangba mafam amada gari khamduna anidu ngehak leheli. Anidusu asangma napigi mathaktuda famduna wari ngehak sanai makhoi anigi oiba.
Sanadi thorakti gari manungda famduna aniduna wari loiba ngairi. Sanariba wari adu pela male mafamduda pung amamuk leiraba matung halasi haiduna hairakpadagi ahum adu amuk halaklei. Braden bo hana drop tawramu haiduna mayum phawa thilami ngambana mamit ushinduna sitanga thaduna famlambadagi hairei. Masidi office ta turam chalase. Howjigla natte khudak sida dress tuga ngamba nan khatuna phat phamaga makut khuningduna faiganda sauduna hairei. Kaidorabai dress e formal oiba maya maraktuda kitang ot oigadra haibagi wani. Kaino ai di director mo ina office tu chapnati just tour daruge tawbani nang yaudrasu kem kaidi ai thanda dum chatki. Fare chalase office ki maramda haibi aba khra hairage. Taningoi khangi nang hairaktido aduna kem hairakano aina khangninga kanda hairake aduna tadana nang nahi pasarakano hipa sabase nang khare amna pamjaba mali aina sum yengmada hipa sabanati ithau tawjabani hipa saba haibisiga ithau tawba haibisiga khenaba khra leibani company siga chawba post ama pairakadawriba miyoy ama oina masigi difference e phajana khanganingi pamjaba natri nangi se edik oirba kambuni Manipur da edik oirba kambugi rehabilitation ga leitro som drug kumba sina bibra nangi hipa sabagi addiction da lokthokduna matam khra thamna bahina ge tawbani matam sangna foreign country da leirakpagira maitai lon se phajana gyan taba ngamdaba mali what wa ma haibada munna munna khantharaga ngangbase tungdiamda kanabani mina sibana chinda sana sibana khungulda haidana ipa ipugi pawro ma leibani kainu nang ngangi memdubo related oidaba topic pushleido kaiginu sargi manakta changadra hauji sir office da leibra haiduna hana hangwaibra sanana wadu amarom da thaidoktuna hairakpa duda ngamba mamit ani du suptuna haire yare aya pamane aya pasarno ngangna amuk situda nga thaduna laikri adubu mamit ushinbaga makhoi ani yetnariba marai adu sanana ngamkhre haiba wakalsida mamit ushinba yadana nga tharamba masa adu fatnon khatuna makhongdu mathanta prang prang kawi sanasu front mirror adudagi tawriba du ui adubu kaisu haidre Jewel Sokanglei Paki head office oina lairiba domda ani dulai main office tugi parking da gari adu park toramlaga sanana chingduna makhoi ani du chairman gi office rom dalai ngambadi office asida lakpasi khut tektuna masing thibada khutsa lembani toina lakte thawoina mafam asida mana yumda thorakpa matamda lakpasi ngasina hanbabu oiramgani mapana yadaduna lakpana anambo oikibani masana lakningla lakpa amukta suyaw kidabani Sanabu ubada thengnaba staff singna wish tawi respect amaga loinana ngambadu madu ubada machindu chingduna nokpani set iba dress tuni makut ani duna pocket tu da humjinduna chatiba mawng adu staff sing aduna handuna yenglaga chatnagibani adubu ngambadi kaisu thosabidi moina mangonde yengaktaba kaisu thoidokte tawbagi di office asida lairiba staff loinamak formal dress setli masana nana loina lei atopa security gomba sing adusu company sin issue to dress setli yengbada loina masana na ui maya marak sida masamana ifa fana chatiba ngambabu ubasi khara ot oikre ot oirabasu sanagi matung inaduna lakpa mi ama oibana official ga related oiba oigani haibasi thengnarakpa staff khudimak na khalawba wakhalni ani du sum lakpana mani gi kagi thongda leplari sanana ngambada onsinduna hairei sargau nabinaba changbiro nangdi kaigi idea thongam puna jangse mongaktu induna hairakpa duda sana thongdu hangdokduna mana hana changkre ngamba mamai du leiduna amuktang yenglami sanagi desk oina sanagi name plate ka loinana thetuna leiriba dusu haifet yenglamlaga manungda changlai mana changakpada wangamga loinana nupa amasu mapagi desk mamangduda leptuna leirami ngamba kaisu thausadaba mawongda changsinduna thariba sofa amada changsinduna fami manina sanada hangbadu ngamba sutai kai chalure kaigino hujik office la ibade sanadu Braden gi wafam mama leibadu manida inform tawgadra tawroidra haiduna ngasaidagi khalibani asumna wakal khalingai manina muk hanglakpa duda khumpham mama khangdana leiringai da ngambana somdagi khumlai village life yungusena ngahakoi remaga mani macha nupa da haifet yengi aduga sanada muk yengduna haidai sida leiriba nupa se aige noba secretary oigadawribani magi mamingna yaifaril tungda khangnanaba khangnogo aduga managi private secretary sana
Yaifana makut tingthokduna sanada nofet tawi, sanasu nofet tawduna yaifagi makuttu soktuna hairei. Welcome to Jewels of Kanglaipak. Thank you. Masanali masamdu nakan haigatuna kai, lumangda tagadaba mayamdagi khara sangba samsingdu haigatuna oi thangbadomda pairapna hatli. Setliba chariba dressing yamna chinglemi, wang chawba sabanduda setliba formal dress tu yamna pakchei. Ngamba yengibani tawriba mawong ado wangamna aniduda yengduna hairei. Yaifarel, nangna khangdaba leiba matamda aingonda natragana sanada dum hangbada karisu problem liteko. Sanana hana famlamba deksida nangi office oinaba silage. Sana nangisu pochai lehoba yauragadi lokthoknaba tawroko. Hoi sir wangam, aigi file khara asida leibani. Asi aina hankibada adum lokthokrage. Marak thattuna manina hairei. Sanagi deks ama aina ngambagi office mamangda semnaba haidana ngarang haikibadudi sinkraba natra. Sinkrabani sir. Fari nangna tawraga mabu office to mutang yenghalu. Ngambagi kagisu awat apa kai lei haibadu yenguru. Hoi sir, adudi ibani chalasira. Hoi sir wangam. Sanadu yaifada yengduna nofet tawduna hairami. Kona muk thengnarase adudi sir. Okay. Sanaga wangamgana thokibadu ngamba mamit anidu khujinduna yenglaga lehawi. Sana khoina thongi wangma lankibaga leptuna leiriba yaifada amuk yenglai. Manina machabu yaifada masaktai. Aduga mana aigi chani ngamba. Yaifadu ngambada yengduna manga khajik nonduna respect amaga loina na wish tawrai. Good afternoon sir. Smart haibagi meaning se kaino nang khangbra. Mari ilai leinadana hanglakiba wahangduda mani su yaifasu ingak-ngakna yengnai ngambana hairai. Chumna hangbani. Khangdragasu thiraga khangsano haidana. Haigi kaina khalamasu hairagano. Aina ngensa taningbagi mutta leiti. Leirakanda aikona hangake. Aduda khumnaba thangjilo. Wadu hairamlaga ngamba phamlambadagi haugatuna thokre. Yaifadu ingak-ngakna yengduna lehawi. Manidi wahaina semdokpa ngamdraba machabu yengduna lehauri.